Tamenglongi MLA Jamhenglung Panmei Congress Party tagi tokhe badana tanai MLA fam tagi so resign tawkre. Manipur dasu World SD ki thorom pangthokre ISIVH sandok bating na ba state government kan honari haina civilian na pangthokre. Sagolban Nepra Menzo Laikai da Laiba Oza magi yumda kilogram anirom lumba remote control ID ma sakang daba singa thamdilamne. Amasung Mine Education Haiba Hilamda Nomi Yoiba Workshop among si Manipur University de Pangthokre. Mayam kurumzari adoni yembiri basi impact news ni ai keke thoksom na hoji pungja se phawbagi mariba paw samyam da bizari 53 Tamenglong Assembly Constituency ki Congress ki mihut oina karaktuna tarasuba Manipur Legislative Assembly da MLA oiriba Janghem lung panmai Congress Party de ki tokhi badanatana MLA famda ki so resign tawkhre ngasi MLA masamang na kuyek piduna thadorokhiba warolamagi matungina ngarang November 13 da Manipur Pradesh Congress Committee ki President da party asgi primary membership amasung General Secretary ki post ki tokpi waroladu pisin khibaga loinana Manipur Legislative Assembly ki Speaker dana Assembly asigi sit thadokpi ki waroladu pisin ki amaromda Tamenglong AC da leriba voters sing amadi workers singi pressure ki Congress thadokpani amasung makata na kanaba political party da yawgadagi haibadudi mabu sogoliba sing tanraga lepani haina serol sin makata ragli Malengi mapam matai da pangthok na bugum ngasi hands up for SIV prevention haiba timda Manipur dasu World SD ki thorom pangthokre thorom asi ahan Manipur Rifles ki ground da si Minister Okram Ibobina athoiba mitungnen oiduna pangthokhibani ing kumja lising masama pen Manipur dra de ki leptana satharagliba SIV pu thengnabagi lokal lagliba khongthang asi hauzik phawbada mari suba phase phawba yona sangsilagle amasung National AIDS Control Organization NACO gi makhada Manipur AIDS Control Society Max na lokal lagliba matamga sunaba khongthang kaya sina hauzik phawbada miron bi mamadagi masada SIV AIDS sandopgi sang asi lising ni tarau humdoida Sunyo Dasbik Taruk Maridagi ing kumja lising ini taramarida Sunyo Dasbik Taruk Sunyo da hantahan mangamle haiki Max ki kutangda Manipur ki district khudingi mafam manga khudingda awareness program sing pangthok na honari amasung apunba volunteer lising manga ga satret marfumapan da masigi damak training su piba loire haiki athapa mafam dagi ART ki hidak lawba lakpa singa traveling allowance piba VPL MG Narega gi job card National Food Security Act napsara singgi centrally sponsored scheme singda SIVH na sogalaba singda hena khudong sab sing piri haiba wafam su CM na thamki amaromda hojik government asina thabak panglong da loksile haibi matang da sengdok laduna health sector da awat pakaya menkhal laduna lairaba Manipur state asida doctor amasung patient singi lairiba ratio asi doctor amada patient satret yamkhaini aduga nurse amadana patient sani yamkhai oiri adubu India pumbagi oina yenglabadi doctor amasung nurse amamamda patient listing ani oiri masi afaba khongthang ni haina myamna lobiroi doribra haiba wafamsu se minister na ngasi tiliba myamda thamki district khudingmakta max ki special hall sana ba amasung one time grant oina lupa crore amasu pirgani haibigi thajaba tiliba myamda se minister na piki Mizoram dagina ukhul bhause more than 350 kilometers vulnerable oiba jungle nghatane som dagi South East Asian countries mayam sidagi drug khangde ama khangde number 4 khangde easily jungle sida lanchal lage hata karwa wala sina line pusala ko sigumba disadvantage leiba aduna ni ngasai akoi Chandel district ta Thawal da nakna ba district ukhul da karida hena sigumba HIV/AIDS pakpa adu drug users sing khari hana leipsi adu akoi punamak jointly akoi fight tawinaba ma darkar hoi leadership commitment and impact haiba thimda 29 lakh suba kumapalak suba World AIDS Day ki palan thorom pangthokre thorom ase Manipur network of positive people MNP plus amasung Bihan partners na punda kusam na duna ya school la leba MDU holda pangthokibani thoramade saru yakiba wangaloi singna SIVH ka sagona dana hingliba lamdam asugi miyambo puning thogatpok galoina na makoina thengnariba khudong sadaba singa sigi matangda wafam kaya phongdona ki ngasigi thoramade da tongju assembly constituency ki MLA TS Biswajit
Manipur State AIDS Control Society ki Project Director Hungyo Warsang IAS amasung Nako ki Program Officer Aditya na sarug yaki. Bisnupur District ki Manung Sanba Ngaikong Sipai dasu Malengi AIDS Numit ki Torom Pangthoki Toromadu United Library and Sports Organization Red Ribbon Club NYK Bisnupur IRCS Bisnupur amasung Jennings Blood Bank pun kusam naduna Ngaikong Sipai Community Hall da Pangthoki Toromadu da sarug yakiba miyam da resource person singna AIDS amadi EPB gi matang da awareness piki Miyoi humdra na Toromadu ga mari lainana I dan tauki Thawal District tasu District AIDS Prevention and Control Committee Thawal na sindana World AIDS Day ki thoram khangaboki MMRC Unity Parking Hall da pangthoki Hands Up for SIV Prevention haiba thim da pangthokki bat palan thoram asigi sarka moina miyam da pausel piba mahirogi khongsat amasu district asigi Deputy Commissioner M Joina Khambok Basu Ground ki lamthaki mahirogi khongsat adu khangaboki MMRC Unity Park da loisinki Sagolban Nepra Menzor Laikai Laiba, Laikidraba, Angom Jambam, Santi Kumari, Masanupa, Tiny Tots, School da Ozaiba, Upanandagi, Tongal Dangasi, Ayu, Angan Bada Kilogram, Anirom Lumba, Remote Control, IED Bomama, Sakang the Basinga, Tamzilamle, Tamzilamle Babomadu, Nasi, Angan Bada, Laikai, Miam, Tingartuna, Infal West Police Star, Report Amatorok Padagi, Matungina, Ayukipung, Tarumakairam Tabada, Manipur Police ki Bomb Squad, Mapamadu da Tunki. Ado mo inamag po mado diffuse taw na ba Manipur Police ki jammer gari si Minister Galoy na laiki ba maram na laikay gi miyam na matam sang na police ki jammer lak pa ngay na laiki Manipur Police ki jammer lakman da badagi Bihar Regiment ki jammer vehicle nung thil ki pung tara nitoy ga minit tara mga satpada thunglaba matung da state ki jammer vehicle su thunglaki pung tara nitoy makay tabada bomb squad na haising na soy ngam yawta na bomb ado diffuse torba matungda lamfelgi dumping area da puduna nungtil gi punga makai tabada pokhai handuna manghanki kanana karigidamag bomadu thamlambano haiba housing maki oina khangmangam drabasu Imphal West Police na case ama lokhat kre pokhai bo yawde ko yar yar akoina sis tawba dar Mahay tamnigi matamda wakal laita na mahay tamna bagi matangda numi koiba mind education workshop pangthokre workshop adu Center for Entrepreneurship and Skill Development School of Social Science Manipur University amasung International Youth Fellowship South Korea ka puna kosamna na university asiki court holda pangthokibani workshop hogdopki thoramada university asiki vice chancellor Adya Prasad International Mind Education Institute South Korea ge mind education specialist Yungwan Jeong University asigi professor sing amasung mahiroi sing sarug yaki workshop asida South Korea gi delegate taramanga amasung Thailand gi delegate amasu sarug yari hodopki thoram loisan lakpada South Korea gi mahiroi sing na makoi gi anoba makal gi jagoi amasu kudol tamki Students are also kind of soldiers. They are going to the battlefield of education. They are learning something. They are gaining something, and that is being utilized for their future. So for that, they need a regular practice, and this will again create a kind of load on their mind. And for that, this mind education is necessary. Workshop adugi nungtilgi technical section da session da International Mind Education Institute South Korea ge Mind Education Specialist Yungwan Jong na mahi tamli bani haiduna pangtam da tambana yaroi mahi tamningai da wakal si laita na ningtina tamba mathau tabagi mathakta oja singna nagna samina ba mathau tai haiba wafam mahiro singda phongdoki Changes taking place. 여러분이 이 학교 생활을 하면서 이해할 수 없는 일을 만날 겁니다. As you study in this university, you will face the problem that you cannot understand right now. 그건 굉장히 좋은 겁니다. That is very good for you.
여러분이 앞으로 인생을 헤쳐나가기 위해서는 그런 것들이 반드시 필요해요. For you to overcome the problem in your future, you need such a time right now. Inkumza lising masangapan subna mari masung inkumza lising masangapan ni fugi agan basarukta tokiba nupilal bulinsing dona tha masubna satagadaba khumdra gatarelak suba nupilal ningsing tha ngasidagi haukre ngasidagi December 13 phaw pangthokadaba ningsing tha hongtokpagi thoramadu nupilal complex ta nupilal memorial association asindana pangthokibani thorom hongdokpadu matam adugi khongjangda laikhidraba ima singi maphamda laikatrinkai khumna botki Thama subna satagadaba ningsing thorongin manungsana nupilal ga mari leinaba drama kaya masut kani hairi ngasigi ningsing tha hogdopagi thorom aduda lamdam asigi mioi kayana saru yaki Dising masamapan humdraga mapan gi July gi thada establish tawduna thambiramba ima sing aduna adungobe association asina sahi kaya dagi leptuna chatharakpa nupilan gi adugunba wari sing adu mangki dana bigdamakta haidana masa oi bai koida sinabiramba wari sing adu ngasi phawba leptuna chatharakpaduna humdraga tarelak suba nupilan ningsingba thoramado December gi tangama lisingani ga 13 adugumraba ngasigi yaifaraba numit asidagi nupilan ningsingba thoramado haudokpa numit aduni ngasigi numit asi Haukiba November Kumathoi dagi kuntra phawa Impal gi hapta kangjai bungda pangthokiba Manipur Sangai Festival lisingini taratrukta headquarter IJR South ki mi makada mapan super sector Assam Rifles ki taruk soba Assam Rifles na pavilion ama hangduna Assam Rifles ta karamna join tawgadagi haibagi matangda miyamna khanganki amadi Sentinels of the Northeast haina su khangnariba Assam Rifles na Sangai Festival ga su yamna naksinana thabak tawduna lagli Force asigi apunba misingi sada kunlomdi Manipuri gi oibanina lamdam asigi miyam ga su hena nangnaba mari lei haina fongdorokli Manipur State Legal Services Authority Marshal Sanaso handaki Sangai Festival manungda stall hangduna miyamda logi oiba pausel kaya yahon magnamkhre festival asida mating panglakiba judicial officer advocate academician police official para legal volunteer staff media personnel amadi miyabu Manipur State Legal Services Authority na thagat pa fongdoroli Reserve Bank of India RBI na pirakwa sel gi masing matung ina state asigi miyam da guideline ngak na sel piri masida sel naron da sizinabagi wafam laiti haina State Bank of India Officers Association Northeastern Circle gi General Secretary Rupam Roy na fongdokre wafam masi ngarang uripok talaiba State Bank of India gi transit camp ta paupis singa unaba mada fongdokhibani Rupam Roy na hai handak state asida miyam da sel thamjinaba madi kaithokpa lakpada thobaning da bathodokya thokhiba laibak thibani amadi association asina condemn tawi miyamna SBI gi official singna paisa aran mamongda lokthoi haiba wafam lakkiba laibak thibani RBI na pirak pasel gi awat laibana miyam gi apamba matungina sel phanganba ngamdri SBI gi officers association gi mihut ka RBI gi authority ka wari sanare loinana atuba matamda miyamna amadi SBI na thengnari ba khudong sadaba pumba atuba matamda loisilagani loinana state asigi miyamna demand tariba senpham laklagani haiki nakala maramda miyamna hojik oriba pibam ase khangna bank ki official sing mating PBU SBI ki official sing so miyam gi ihul khangna tabak tawsage haina Rupam Roy na fongdokhi pawgi mifamada SBI Officers Association gi Deputy General Secretary Bijoy Krishna Datta amadi member kya saru yaki The shortage of cash, which resulted in unsavory incidents at Imphal on 28/11/2016, is not attributable to State Bank of India or its employees. The responsibility to provide adequate amount of cash to banks lies with the Reserve Bank of India. The branches are solely dependent on such supply of currency notes by RBI to meet customers' cash demand. In the given scenario, post-demonetization, Reserve Bank of India has not been able to cater to the cash needs of the banks. We, on behalf of entire bankers fraternity, take this opportunity to inform our esteemed customers and the common public in general to restrain themselves from resorting to any violent activity or causing damage to bank's property or injury to any of its employees. We as responsible bankers have left no stone unturned to help the public to tide over the prevailing situation in the wake of demonetization of high-value currency notes. Haukiba November kuntireta ki kumapon phawa patna da satakiba All India Trade Union Congress ki sinmising oiba mipamda All India Trade Union Congress Manipur State Committee ki General Secretary oriba L Sotin Kumar na hauji chathari economic blockade amadi demonetization ki matang da pukhat kre haina union na sig sero lamana hairagli
People's Resistance and Justice Alliance Prajagi Executive Members Singa Ngarang Manipur University ki Mahiroi Singa Unakre Professor Amar Yumna Dr. N. Vijaya Lakshmi Brara Yauna Punna Mahiroi Sahum Lomna Unabadu da Sarugyaki Irom Sanu Sarmilana Mahagna Karigumba Lagli Mikal Asida Mai Palabadi Lamdam Asiki Education gi Pibam Fakadhangani Haiki Quality education ama purang na bahonabda oza singi thodang yam sawi loine na oza gi thabak lobda corruption thoba khudak tagi tokada bri haina mahagna mahiroi sing una baduda makhata na phongdoki Southern Hills district sembagi mayokta United Naga Council na matam kaktaba economic blockade satrakwa namit kuntrani helaba phawbada state asigi governor Dr. Nazma Heptullah Madi Manipur laingang na tumina laisliba se Angaba pui haina Kosim Social Reformers Task Force konjeng laikai na thokpasero lamada hairakli amaromda Prime Minister Narendra Modi gi demonetization gi khongtang asibdi Task Force asina thagapa phongdorokli matang sash the break amalozagi Manipur amadi maleng tongan tongan ba I paw singloina na ikoi break tagi am thona hanjaraki Impact News bu miyeng taduna lebiyo Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features, well-equipped classroom, library and audio and visuals. Free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862 284561. Ozam, Pain Relief Ointment, Khwang Naba, Kok Chikpa, Tang Chikpa, Amadi, Khu Naba na Singbada, Sinaba Yarba, Ozam, Lipsap Group na Putok Saba, Ozam, Sinabiyo. Mayam mukha taram no sari bulletin na sige makata papaw miyam da pizari United Naga Council na kauriba matam kakta baikan may blockade na maram moira ka miyam gi puning khoisaw na ba hengalak pa daw na tawni khoisaw na ba masak khang da ba miyoy karana ngasi kumbong kaitel da silver masugi tata sumo number MN01S4108 may thakre mapamadu da lairamba miyoy sing na Impact News da phongdorok pi batung ina tata sumo adu Imphal dagi none sa na ba kumbong kaitel da Kamdun Laringida Sakang the Bamio Taramangaromna Kangodana Saikai Tugai Batoroba Matunda Maitaki Bani Matam Sana Fire Brigade Service Laktuna Maisakpa Dukanki Maisakaba Gadi Eduki driver Yauna Maduda Tonakpa Mui Singdi Asopan Amata Yauki de Hari Imphal West Students Club Ki Advisor Bupendrona Fongdoropada United Naga Council na Koriba Economic Blockade Asi Hek Loisindriba Makai Kumbong Amadi Akoibida Leba Kungi Kunjasingna Counter Economic Blockade Asi Makatana Dubak Sataki Gani Haina Fongdoki Hojik oraliba Manipur gi fiba masig adumak sataragadi aikoi pumnamaki afaba amatta oiroi haina mafamadda leiramba ahallaman singna fongdoraki masak khangdaba mokoi tara kun muksina laga ngasigi none da changgadabne haiba gari tata sumo mangda lebiribase mayam changdana mokoina ada tawraiba attack tu nungaiti haidana khosawnarba mayam amana mai thadok pirame khumbongda counter economic blockade chatha jaribase UNC na Makoigi Loriba Piriabasi Handokriba Makaidi Kumbongda Imaibel Singh Amadi Kunja Mayam Sigaloina Yumdong Nariba Lekai Kungang Sing Sigaloina Counter Economic Blockade as Dum Makata and Chata Jakikani Kumbongda Narang Counter Blockade Togusingna Nonegi Primary Health Center da Dr. Adim Gangmaibu Kut Taraki Haibig Mayokta None da Wakat Infam Satakre Ngasi yupung taradigi hongna none kaitel ba pham adagi yam laba miyam na thodu odagi mayokta wakarifam sataki bani wakarifam loi singna lip the doctors Alan respect doctors on duty haina thaba flag card sing sizinaki Amaromda Dr. Adim Gangmaibu duty satpada masong masana masabu doctor ni haina saktak saraba phawbada Kumbong Bazarda counter blockade sogot pasingna phukiba amasong mobile munkibagi thawongbu all Jelianong Medicos Union gi serol amana condemn toragli asiga mathong asi matungda amkhana thon bidana baso serol sina afil toragli
United Naga Council ki economic blockade ki marakta Zeribam dagi Paltana sanglakpa potsai puba gari kaya amangata thon kiba amadi potsai sing gari dagi singthaduna mangan tagan kibada khoisau naraba miyamna joint non governmental voluntary organization ki khosam naduna counter economic blockade ki khongjang kaksing dasu ngasi dagi sangsin bahukre khongjang aduda kaksing dagi singi lam singda singmi singna sana thangna naba potsai puthok kibada amadi bank tiki sel lokthok naba amadi oil pump sing ta thau long naba queue level lamba singmi sing queue da level khidre hairi ado boy nabak singmi singna pot purak laga kaithel da yon badadi yahan khi hairi Committee of Civil Societies Kanglai Park CCSK gi Anirak Suba Foundation de ngasi kumal lampak talai ba youth hostel la fang thokre Foundation Day aduga mari lainana CCSK gi member humpurom na I dan tauke committee asigi president Arjun Telaibana phongdorakpa gi matung ina Manipur gi haukiba wari sing maruina merger agreement amadi tongan na puari gi tangka kayada samam naba phawaliba si horokliba naharol singda khanganaba mathok tai haiki loinana horokliba high school higher secondary amadi university gi mahiro singda haukiba puari gi maruiba tangka kaya gi wari sing mahi tambada yahonaba CCSK na thabak paikhalagani haiki India की दिखाएंगे ब्रिटेन की दिखाएंगे अमेरिका की दिखाएंगे whereas मणिपुर की रीजनल होइबा हिस्टोरिकल प्रोसेसिंग असा स्वाइन लेर मदे स्वाइन लाख होगा की ट्रांसफॉर्मेशन में आजे कोई खंगदेबो मछि याम मरोइना सीसीएस केना हजिसि सही मथंग सही सिदा हाइतार अनोबो कोई सही अहुम चंगसेलक बसिदा हाइतारे अखोइना मरि लेना डिपार्टमेंट सिदा गवर्नमेंट त कइदा खोइना मूव तो हौरनी कोई मरी लेना हिस्टोरिकल इवेंट्स मरोइना अखोइना इंडिया दा कमाइना मर्ज तौकी कंट्रोवर्सी लेबा लेतबा अदो आइ येनरिबा मयाम सिगी मन अखोइना नबु चंगे ngarang ahing athengmada sakhangdaba singna Tamelong da leiba ZEO gi office amasung PWD gi office mai tharamle adumakpo office sing asigi sakhitar amadi security personnel singna matam sana thengnabadi gi yamna thina mangata thokadaba adudagi kanbadi ngamhori hairi Panbayabadi hariba office sing asida security personnel sing deploy tawduna lairibani United Naga Council gi economic blockade se minister Ibobina tawhanbani khoi mahumda saina thilubadagi siklakpani haina lawbada landre haina state BJP gi election committee gi convener TS Sawbana phongdokre wafamasi ngarang Thawal district ki hairok kendra da lakadariba Lesini Tarateret ki general election da BJP ki aspiring candidate amasung state BJP ki economic cell ki convener su oriba ningthogjam D10 gi apokpa ningthogjam kora laikidabagi mangarak suba ningsing kumon thoram ama hairok part 1 mayai laikai da pangthokpa da sawbana phongdokhibani United Naga Council na sathariba matam kaktabe economic block na maram petrol yauna nongma da sangda biada folom sing Pangbagi awaba mayong danigi marakta miyamda ipau yoholiba lamdam sigi pau mi singda akom lup kanglipang na ahong mamalda hawai singwai amdi aluna singba sana thanaba polam sing tengwang khre hari polam sing asi blockhead ki khudong saba lorga kwaira man kaithel yauna mafam kayada mamal hena yolombadi ki akom lup na phagalakpani madugi tungda ngasi lamphel pata laiba lup asigi mayai loisangda pau mi singda yenthokibani makata na lup asina mamal tang na yomna dukan singda drive sathabada natana Paumi singda angam mating pangani haina lobasina phongdorogli Hojik paliba government asina atupa matamda economic blockade asibo ya na bama portuna ratuna lesindina ba mana biwa amasung pagi blockade to biriba ichini nausing nasu waraba manipuri processing tingmi tami singa sigi khanbiraga atupa matamda blockade asibo sangli parigumba blockade asina makha chata duna dum leiragadi makata ba koi ki ting khochang orba processing tingmi tami ichini nausing na counter blockade to pataragadi masida koi awaba habedi manipura the minerba tingmi tami ichini nausing asida hena awaba bi habedi thogoi halingai leke Sandel district ki sajik tampak ta leiba kunma thisuba Assam Rifles da PLA na handak bomb ki attack sathakraba matungda sajik tampak ki akoib da leiba mara leijadraba kunja kaya da security forcing na kahen ba thong kaya sathakiba dubu KSO General Headquarter na yam kana yaring deba phogdorogli haukiba November kumapan leiba popan nimita RIMS ki intensive care unit ki thong da bomb thetlamba amadi Jenims ki gate number 3 da bomb thamlamba du KCP ki apunba lob people's war group ki red card singna haukiba operation cold heart ki saruk amoina sathakibani haina selolama da sengdoragli
loinana Jenims amadi Rims ki wathok ka mari lenana Operation Cold Heart sathakibani masida miyamna support tawbiu haina su serola sina makha taragli Manipur Police Constable Mel Khanabagi lising ni tarahum doi da pangthokiba DPC de result laukthokna anauba lising ni tarataruk ki DPC ge result laukthokpa yaroi haina lising ni tarahum doi DPC batch ki candidate kunna petitioner oidna case ama file tawkre haina all Manipur DPC completed successful candidate Mel lising ni tarahum doi serola man hairagli ayu khudingi puthoklam matam khara lebloraba pause paunil khol nongna launch tawkre Manipur Press Club ta pangthokiba asamba thoram amada Directorate of Information and Public Relations DIPR gi Director Kongbam Megachandra na athoiba mithunglen oidana hariba pause asi nauna launch tawkhibani pause asi CS Megabarna na editor oidana namit khudingi nungthil gi pause oina puthoklagani hairi Manipur Sahitya Parishad Imphal Sindhana Parishad asigi auditorium da ngasi Bangladesh Manipuri Sahitya Parishad ki President AK Seram General Secretary Nambram Sankar amadi member Rajesh na singba miyoi singbu taran opki thoramama pangthokre haina Parishad asina thopa serola mana hairagli loinana Professor Thoiding Jam Tombina thoramapu oidana pangthokiba thoram aduda Naharol Sahitya Premi Samiti Writers Forum amadi Manipur Literary Society na singba Lup singi mihut kaya unaduna asamba khudot pot sing sulana ki haina sterol sen makha taragli amaramda Sahitya thokpang lup amadi Patriotic Writers Forum Manipur ani na punda sindana thasiki kunmanga dagi kunipan phawa pangthokiba Imphal Literature Festival sini taratarukta saruk yaba lakhiba Bangladesh ki delegate tarataruk hayek Manipur thadolagani haina Patriotic Writers Forum na thokpa serolamana hairagli Kalki Avatar and Narendra Modi haina mingthonba JS Laisram ne balairik aba phongkre Larik Pomagi Thoramadu Nitai Patch Tekta Laiba BJP Manipur Pradesh ki office ta party asina sindra pangthokibani phongkiba larik Kalki Avatar and Narendra Modi asi nauna namthokpani amasung anisuba khupongni Larik Pomagi Thoramadu da BJP Manipur Pradesh ki state election committee ki convener TA Sauba yauna parties ki thopuba sing Manipur University ki professor sing amadi parties ki member kayana sarugyaki BJP Nambol Mandal ki General Secretary Administration ni haijaba misak amana mamang da pangthokiba Assembly Mikal Gamari lainana Election Commission of India amadi Bisnupur District ki DC da MLA amadi mahaki workers singi matakta siragliba maralasi aranba yumham yaudabani haina sengdoragli ngasi Nambol laima popam mayai lekai da paumi singa unaba amada laima popam Gram Panchayat ki upapradhan Asem Nawang na haikibada Nambol Assembly Constituency ki MLA ki worker amatana haukiba Mikal Singh da nampu hapu tauba Kianduna bot kombana singba amata tawkiba laite polling station taruki electoral roll da voter masing hana leiba adumak lairi kakadaba voter kaktatre haina jitena maral sidiba se MLA ke worker na tawba ngamba natte madudi mari leinaba SDO madi SDC officer na tawgadaba thabakni leima popomgi mioi kungi masa khangdana jitena sign saraga ECI amadi Bisnupur DC da wakal lamliba siga mari lainana mahaki matakta mari lainaba authority na atuba matam da action lokot pinaba ECI amadi Bisnupur DC da aiba serol pisin kre haina phongdokhi lamdam sigi praja singjina ju aikoi lamdam sida ranking tawre CCTV camera khimbiu haimna chingba aikoi na hariba election commission do khak khiblai ta habse press media gi thongdai sana sengdokchari mara laitawa mioi singbu aikoi gi soi sajanduna amadi maile na ba authority da che thajan biriba aikoi gi agiten singa hariba BJP gi mandal asibusu aikoi maile na ba authority na athu matam action lokal halningi kai mu action lokal taba tagadi aikoi makal makha kaya gi tongan ba aikoi gi makha cha thaga aikoi gi sumlaba hiramasi matang ni senebi tenga matak tai koi akaman tawjagini All Manipur DPC completed successful candidates male lisini taram do batch ki aran mayawri hariba board ki members singi matakta ain yoiba kan action lokal lagani haina All Manipur DPC completed candidates of police constable male lisini taram do ki serola mana khangalagli hojek sanabagi pauda ahanba
YWC Cricket Trophy की लीग मैच अमदा डेविड 11 सगोलबन माई पाखरे ngasi Young Welfare Club Langtawal sinduna Langtawal Public Ground sanakiba amata ngairaba लीग मैच अदुदा डेविड 11 सगोलबना टॉस ngamdana बैटिंग हाना sanakibada अपिबा ओवर 13 दा विकेट तरुक तुरगा रन चामगा कुनमाथोय लौबंगमखी मसिगी पाउखुमदा अनिसुबा बैटिंग सानकिबा ईगल आई केट्रिगाउन ओवर 13 दा बॉल अहुमदा विकेट 13 तुरगा सुमदगी रन 93 खक लौदना मैच असी रन 15 दा माइथिबा नंकी मैच असिदा डेविड 11 सगोलबन की बॉलर जेनियस ना विकेट मंगा लौदना मैन ऑफ द मैच ताकि हयेंग टूर्नामेंट असिगी अहानबा लीगदा श्राश्री Langtawal amadi YPC konung mamanga anisub liktana PS singjamai amasung IAS yaripok ani na lamba taunaragani Humpu Suba Sir Surusgan Singh KCSI CBE Memorial Football Tournament thasigi mari degi horgani hairi knockout basis ta sathagadaba tournament asida mapal lamgi football team ahum yauna Manipur State League ki team tara amadi Manipur gi district singda sanaki ba super league singda winner oikhra football team tara na sathagadoriba CC meet ki Diamond Jubilee asida thoi hen tanaragani thasigi mari degi hogadoriba tournament asigi ahan knockout ki match amada KFC Sinapati amadi AFC Sursampur anina lamba taunaragani haina All Manipur Football Association gi Assistant General Secretary na thadrak paselo lamana khangalakle Singjamai Kang tournament ki sahi yankai amadi humbu suruba singi oiba likam knockout tournament da konthosam kendra kangkot mai pakre ngasi nabarapam mandop kam community hall singamataki Singjamai Kang sangda sanakiba tournament asigi manga suba league match samada konthosam kendra kangkot na Singjamai kendra e kangkot pu panjal talahum doi tarani thoida mai thiba piba ngamki Singjamai kangkot na sindra hayeng Kang tournament asigi taruk suba league match samada Kundrakpam Kendra Kangkut amadi Kwangoi Kendra Kangkut anina lamba taunaragani Humpuniti Suba National Under 17 Girls School Games Football Tournament hayeng dagi Kumalapa Main Stadium da pangthokpa horgani hairi Department of Youth Affairs and Sports na sindona sathagadriba football tournament asida India gi tongan mafam singdagi lakpa football team kunna tournament asida saruk yagadori consultant to the government of Manipur Dr. RK Nimai IAS YAS ki director Dr. Harmit Singh Pahuja IAS amadi School Games of India gi observer Dr. Anil Vasyan galoina YAS ki maruoiba thodang loriba mioi kayana hayeng tournament asigi hogdopagi thoram adada saruk yaragani hairi aroibada bulletin asigi headlines amohna miyam na thamjage Tamilong gi MLA Jamhemlung Panmei Congress Party degi tokibada natana MLA famdagi so resign taukre Manipur dasu World AIDS Day gi thoram pangtokre ISIB AIDS sandok pating na state government na kan honari haina minister na pangtokre Sagolban Nepra Menzo Laikai da leba oza magi yumda kilogram anirom lumba remote control ID ba sakang da basing na thamdilam le Amasung Mine Education haiba hiramda no mi workshop amanga si Manipur University da pangthokre